mayam numit khudingi nungsa ngayak Yaibana Hakchangda Kannaba pi nungsa mangal iphang phangdaba mafamda leiba miyoising vitamin D watpagi khudongchadaba mayoknabaga loinana leukemia blood cancer amadi atai cancer makhal kaya narakpa yabagi risk wangna lei haina handakta nongna thijinbadi khangle United States University of California San Diego School of Medicine da Professor oiba Cedric Garland na haiki nungsa mangal iphang phangdaba mafamda leiba miyoising leukemia narakpa yabagi risk wangna lei haiba khangle Malingi tongan tongan malibak sa mga humdain tuidagi komjinba data na ina matungda wapam asi khanglakpani vitamin D watpadagi miyoy ayam leukemia narakpani hairi Australia, New Zealand, Chile, Ireland, Canada amadi United States gumba North Pole nataga South Pole manakta leiba leibak singda leukemia gi risk wangna lei masi umari mamdi nungsa mangal iphang phangdabana ne amamda nungsa mangal marang kaina phangbanina Bolivia, Samoa, Madagascar amadi Nigeria gumba Ecuador manakta leiba leibak singda di cancer nabi sang yamna nemme Kale na haiki nungsa mangal phangda mafamda leibaga miyoisingdi hakchangda vitamin D marang kaina loksinba ngamde aduna maram oiga leukemia amde atai cancer makhal kyagi risk hengalale nungsa mangal yauba ultraviolet radiation na unsada yeiba matamda hakchangda vitamin D mapung pan loksinba ngame World Health Organization WHO gi makade international agency ama oina leiriba Globo Ken na thijinbada wafam asi khalakpani nungsa mangal phangda mafamda leiba miyoising cancer narpa yabagi risk wangi haiba wafam asi PLOS1 journal na phonglakibani ningdam tha si nungsa yaiba nungaiba matang oi maram aduna phaju manungde hipchinu leibe mauta nomagi ngaya ngaya ayukta nungsa yaiba hakchana kanaba kayamum pi adum oina mo tam chanu nungsa yaiba su yade masin unsa khujelan baga loina skin cancer na ohelakpa yai akhang ai singi mor matungina nomda minute 30 rom nungsa yaigadabani hairi numit khudingi ngaya ngaya tang nungsa yaibdi hakchana nungsa dagi vitamin D amasung calcium loksin mangamba maramna sarugi mapang kangkhlali masalgi mapang kangkhlan baga loina thamogi mihun changna heli Hakchangna vitamin D wala matamda autoimmune disease cardiovascular disease chronic inflammation cancer makhal khara amsung diabetes narpa yabi risk hengalagi Vitamin D na immune system kangklanba maramna hakchangda bacteria amadi virus na infection torokpada irai lai na ngakthok ngami ayingbam sung nungsa mangal iphang phangna mafamda leiba miyoi taruk khudingi manungda amadi seasonal affective disorder ASAD gi khudongchada mayongne adubu nomagi ngaya ngahak tang nungsa yarabadi hakchangda serotonin chang henglanduna ahenba endorphin puthorokpadagi pungning wakhal nungaihali tongan tongan ba study singi report na hairi nomagi ngaya nungsa yarabadi vitamin D mara kana phangba ngamba maramna diabetes heart disease autoimmune disorder obesity infertility amadi athai khudongchada sing khar makai kon mangame nungsa yaibana liver gi matau hengalanba maramna jaundice fanba da mateng pangi isam samna haibda numit khudingi ngaya ngaya nungsa yaibana chronic disease kunmanga hena ngakthok ngami hari nungsa manga na saina khol hantan mangami haibgi matangna research sing hari numit khudingi sangna na minute 30 rom nungsa yaiba matamda rheumatoid arthritis ki sanghanthahalli kanaguma miyo ama operation tawru matungda sangna na nungsa yairabadi saina khol hantan baga loinana operation tawbagi len ke mafam tuna oisilali kanagumba tumba yadaba awa mayongnarabadi numit khudingi sangna nungsa yaiba kanagani ayukta minute 30 rom nungsa yairabadi numdang tumba nungaihale kanaba phana yamna phangba tarabsu henjinba mongna matam chanu nungsa yairabadi amang ata kaya thawalei maramna yamlabda numit khudingi minute 30 rom tamak nungsa yaigadamne haina akhangai singna phongdokli